ngasi October ki tang kulhumdoi gi numidang wiram da phung ki ba pause da yawba maroi ba khara lakot sarga Manipur Circle News ke mai kai dagi myam gi tamak ta pawdam jari ahan bada pawnil khon pause de lakot sari nupi ani yawna mioi taruk fare hari myam da sel khongat pada senaba KCP PWZ gi nupi ani yawna mioi taruk sel amati gari yawna polam kaya ga loinana ngarang Impal East District Police Commando gi kangbuna Porompat area dagi fare hari Todok asigi matang da police dagi phangba paw gi matung inadi akaknaba paw ama phangba dagi sathakiba operation aduda phagalaba KCP PWZ gi lanmi sing adudi painam abung maitai sahi kunthra mathoini laima pokpa hari maitai sahi yangkhai humdoini yaikhom lukhoi Elias inaw sahi kunthra ni thoini painam bizen mitai sahi kunmangani athokpam ningol irengbi ongbi Inaubi Devi Elias Nanau sahi kuntra nipani amadi Moirang Them Isan Devi sahi kunni Makhoi dagi saka mari panba gari ama saka ani panba gari ani mobile phone taruk slim bag ama wallet ani ID card ani amadi sale oina lupa lakh ahum lising marfuga nipan samapan yangkhai phagat hairi makhataba paujal news service dagi lokachari Kuki Maitai Amadi Naga MLA Singi Mifamgi Warreson Hojik Faubagi Wena Pamangamdri Patoksari. Ta Asigitra Mangada Ministry of Home Affairs ki Mediang Makada Manipur State Legislative Assembly member Oiriba Kuki Naga Amadi Mitai MLA Singi Marakta Manipur da Sathariba Irang Asigamari Lenana Sathakiba Wari Sanabagi Warreson Kari Leragabagi Haina. Hangbada hojik phawagi oina chap chaba warisin khangmangamdri haina Chief Minister N Birena phongdokhre hairi Babu Parada laiba Chief Minister gi Secretariat ta pangthokpa pawgi mifam amada mahakna hai phamgiba mifam adugi matangda Press Information Bureau PIB na thadurok liba siroladu official oiba wafamni maduna taba wafam sing hojik phawagi oina phongdokpa leitri Central Government na thokliba irang asigi warwesin athuba matamda puraknaba honari haina phongdokhi nakalamoromda United Naga Council UNC na Congress lengaki matamda nauna district taret hapsin kibadu hanagi phibamda hanjil hangadabani haina pangthokiba center laingaka sathakiba wari sanabagi warwesin purakpa ngamkhidraba matung sanapati da amuk hana phamgani haiba si asumbani district semba natraga hanagi phibamda hanjil hanba haiba si wari sanaraga khangadabani maikai ahumgi marakta wari sanaba haiba asina khwaidagi phaba lambini hairaduna district nauna punsinba amadi punsindaba haiba si apamba amasung pamdaba kangbu tongana leibanina wari sanabana hena mathau tai masida kari warep lorkadage haibadudi matam ngai khisi hana siamna phongdokhi hairi PDF amadi KNF-Z gi apunba kangbuga Myanmar da leiriba awangno pokki lal holup singi apunba kangbuga khut thokna bada maikai animakki mioi sing asiana kya yaukhre hairi ngasi ayuk angan mada Ukhrul district ka Myanmar ga tainaba Myanmar ngamkhai sarukta Myanmar gilal holup PDF amadi KNF-Z gi apunba kangbuga Myanmar da leba awangno pokki lal holup singi apunba kangbuga akan mamong da khotokna khre thodok gi matang da phangba paw gi source amagi matung inadi khotokna bagi thodok Manipur gi Ukhrul district ka tainaba Myanmar gi ngangpai saruk oiriba lalim haina khangnaba mafam amada ngasi ayuk pung banga rom tarakpa matamda thokibani pawasina makhatana hai Myanmar gi lalim ga Bharat ki awangnong pok state singi lalhoba khara sangjafam lauduna leire haiba khangbadagi Myanmar gi lalholup PDF amadi KNF-Z gi apunba kangbuna mafam madudagi lalholup sing adu takthoknaba attack chatharakibani hairi Etek aduda maikai ani gi marakta akan mamong da khotonaki maduda PDF ki lanmi ani sikhi kayana asu apan nangki thodok adu thokle haibagi paw phangbadagi mafam maduda Myanmar gi junta army sing thomjilakhi baga loinana makhata na PDF amadi KNF-Z ga akan mamong da khotonaki hairi maduda PDF amadi KNF-Z gi mioi mari sikhi baga loinana khara asu apan nangki thodok thofamdagi junta army na tongan tongan ba makhalgi nongmai taruk phangmangam khre hairi atopa thengna phangba paw amagi likhuldana ahan bo oina khut thokna bagi thodok aduda awangnong pokki lalholof amagi mioi manga leikhidaba lonana mioi amana PDF amadi KNF-Z gi kangbuna hengna faduna pokre hairi leikidraba adugi manungda nongthon kouba mioi ama yawi haina thajanari atopa pawgi likhuldana
Tamudagi kilometer 8 lom salaga leiba Panda haina khangnaba mafam amadasu ngarang numidangdagi ngasi ayuk phawba Myanmar junta gi kangbuga PDF amadi KNF-B gi kangbuga akan mamongda khothokna khare hairi adu moinamak khothokna khibagi thodok aduda misimina kyam yaukhibagi haibagi pawdi phangmangamdri hairi Yum lising tari sanaba ayaba pirakle lak iba ningol sakowagi mamangda government employees singge talapa madi pension pithokani Chief Minister na hairi paunin khon pausi da kiloko chari pathok sari Hojik Manipur da thokliba irang asina maram oirega school amadi college singda privacy phangdana lairiba mioi singi oina yum lising tari sanaba ayaba pirakle government employees singi tolop amadi pension saliba tha asigi Kontramathoi phawbagi manungda pithokpaga loinana relief camp da leiriba mioi khudingmakta tha khudingi piba lupa lising amamamgi senpham ningol sakoba mamangda piragani haina Chief Minister nongthombam birena thajaba pikhre wafam asi Chief Minister gi mapan gi khongchet ka mari leinana ngasi CM Secretariat ta pangthokiba pawmisinga unaba amada phongdokibani hari Minister MLA kayana saruk yaduna pangthokiba pawmi singa unaba duda Chief Minister na makhatana phongdorokpada haukiba sahi asigi me ahumdagi hauduna satharakliba irang asigi matung handaki khongchat asina matam sangba khongchat amani masida Manipur tangdu leitaba hanjinaba amadi chakho tharangi matangda wafam kaya ama khanarakre loinana lamdam asibu athuba matamda tangdu leitaba hanjinaba Minister MLA kaya punduna honari haiba wafamchu thamki Haukiba pungkun marida nauna dengi case nifu hengalakre dengi na naba punma masing lising amaga satret kulhundo yaukre Paujel News Service la gilako sari patok sari malem gilebak sin bathungna sandorakiba COVID-19 pandemic ki phibam phagalaktuna Manipur gi myamna mahusa gi punsida hanjilakpa kuidringai hojik phawbada chapchaba hidak puthoktriba kangna thohanba dengi laina amuk mayukna duna laina asina mioi marigi punsi manghan khibaga loinana apunba state asigi positive case lising amaga satret kulhumdoi yor khibaga loinana haukiba pungkun mari asida nauna positive case nifu thengnarakre Manipur gi apunba district ratruki manungda Imphal West amasung Imphal East na laina asigi positive case masing khwaidagi wangli haukiba pungkun mari da Imphal West district ta dengi positive case kuntramanga thengnabaga loinana hariba telaba pungpham asigi manungda positive case manga puna district asida nifu thengnakre Hauji phawbagi oina Imphal West district ta thengnaba dengi positive case lising amaga sani kunmanga sure aduga Imphal East ta positive case sohum nifu taret yaure atopa district singda hojik phawbada thengnaba laina asigi positive case singi masingna Bisnupur da yankhai mari Thobal da nifunipan Kakching da kunmanga Kangpokpi da mapan Ukhrul da mari Chandril da mari None da ohum Tamenglong da ni Kamjong da ama amasung Sanapati da positive case ama thengnare hairi maram asina hairiba district sing asida punna thengnaba dengi positive case masing lisingam chatret kulhum doi sure adumoinamak Surachanpur Pherzol Zilibama masung Tengnopal district tadi hojik phawbagi oina laina asigi positive case thengnabagi paw leitri hairi amolomda Surachanpur district ta saliba sahi asigi January thatagi ngasi phawda dengi positive case masing asi chamagni pan sukre masigi laina dagi sikhibagi report ti leitri dengi case leiba mafam singda district malaria department na dengi sandokliba kang dagi ngakthoknaba thabak thorang kya paikhatuna section naba honari hairi Tibong bazar dukan phamba non-manipuri amana tribal nupi masa ama molestogi haibagi wahouda total shutdown sathakre pawnil kon pawse de kiloko chari patok sari senari ban non-manipuri adu KNF-Z ki kangbuna phagat khi adubo sel lauraga thadokhi haibagi wahouda kuki jo village volunteer amadi united tribal volunteer na pendaba phongdokpaga loinana ngarang maikai ani gi marakta ningai sangdanaba thokhre hairi Surachanpur gi Tuibong bazar da dukan phama non-manipuri amana tribal nupi masa ama molestogi haibagi wahouda kuki jo village volunteer KZBB amadi united tribal volunteer UTB na ngasi ayuk pung manga dagi kaukhiba Tuibong bazar gi total shutdown gi khongjang changchili khongjang saugutpa singna ngasi ayuk angan badagi hauna Surachanpur gi Tuibong bazar gi akoibada lambi singda thoktuna owa amadi pochai kya lambi da fajinduna lambi thingki gari tera amadi polam gya mai thaki total shutdown aduna maram oraga Tuibong bazar kethel kana khidre
दुकानसिंग थोंग लोनखी लंबीद गारीसिंग सनखीदे का हेनबा पामदबा थौदोकसिंग थोक्तनबा सेक्यूरिटीना अकनबा सेक्शन थौरांग लौखटखी हाइरि अदुम ओइनमक चुराचानपुरदगी लमका प्रॉपर अमदी लाइट हाउस की एरिया दा टोटल शटडाउन की ममी थोइना ताखिदे दुकान सिंथोंग हांगनखी कैथेल कानखी स्कूल अमदी लेंगा की लोइसंगसिंग महौसागुम थोंग हांगबगा लोइनाना मथौ तौनखी हाइरि थौदोक असिगी मतंगदा प्रेसना फंगबा पाउगी मतुंग इना ngarang ayuk nan manipuri amana tribal nupi masa ama molest tauki थौदोक अदुदा सेनरिबा नन मणिपुरी अदु KNF-Z की कांगबुना फगतखी अदुबु सेल लौरगा थादोकी हाइबगी wahouda kuki जो विलेज वॉलंटियर अमदी यूनाइटेड ट्राइबल वॉलंटियर ना पेंदबा फोंदोकपगा लोइनाना ngarang maikai ani gi marakta ningai sangdanaba thoki hairi थौदोक अदुना मरम ओरगा मरा लैरबा नन मणिपुरी अदु सैराक पीगदबनी अमदी असुंबा वायल सथगदबनी हाइबगी दाबी तौदुना कुकी जो विलेज वॉलंटियर अमदी यूनाइटेड ट्राइबल वॉलंटियर ना ngasi total shutdown gi khongjang asi chathakhaibani hairi charek asida ngarang numidag Churachandpur da maikai ani gi marakta muknarak padagi KNF-Z ki maikai dagi nomai round kya kapthokhiba laiki hairi nakalamoromda thodok asida senariba nan manipuri adu Churachandpur women police ta sangjarakhibaga loinana mahaki mathakta pokso case ama laukhatpaga loinana makhatana logi oiba thabaksing लौखटपा हौखरे हाना Churachandpur district police की माइकई दगी फोंदोखी